Manipur Irang Asi Nupa Thokna thengnaraga loishillu ngamloidaba oiragana Pham Thadoku haiba demanda COCOMI women wings ki thoumee shingna Singjamei AC ki MLA Y Khemchand Unaduna Taksinkhre COCOMI women wings na Irang Asi ki Minister ki Pham pairiba singda leptana changsilakhiba khongjungda ngasi Mod Minister Y Khemchand Unaduna mahakyoiba chapchaba firip ama miyamda khangalo haina taksinkhre chahi me helaba Irang Asi na miyamda piriba awaba kaya kuki kulai paiba singna chatharakliba lalong sing amadi masida lengang na thabak amata paikhat pangamna leiba sing asigi matangda khongjang atuda saruk yakiba singna minister gi mangda puthokna khangan ke khongjang atu kamari lengna minister Y Khemchand hai Irang Asi loishina bahona bada lengang na lori pathawdang sing asi miyamna pende haiba khange Irang Asi loishina bang asi miyamna pamliba simak lengang na su pame Masida MLA Natraga Minister Amana Pham Thadoku Irang Asi loigadaba nate Irang Asi ki warashan puraknaba miyamna lawrakpa warep khutimak mahaksu saruk yagani haikiba loinana ngasi COCOMI women wings ki thoumee singna thamlakhiba wafam sing Chief Minister da paudam pigani amadi kari toba yabage haibadu soidana khanagani haike miyoi lakya siduna songnakhiba malangyani subalan jaw fobo wari sanaduna loishinkhibane mataw asigumna Manipuri Irang Asi su wari sanaduna warashan puraknaba honaminasi haina makna makhataki Sahi ni singa ni Manipuri puari le repo sida segmai dagi hen lan ya da sarkar jo kai sarkar no aide hange ba siem da so ai koi na ha aduna chara to pi ona sida ta ko ba ai ba si minister na to ma tanga council of minister dai kare ba sarkar dai kare ba ai na to ka sarkar tu go na te wa chumi koi ma aduna si minister na Tokradi, aku ilagre. At the same time, man, you don't see the Kumi. I told you that Kandan is showing. Adu Piala can the Prazamiam, the wow, the Miam, the Kalaka, the Tupum, the Vinay from Yogo. I don't land. Mana Kumi is land, Yogo.